Lakhipur Online Puthok July Gitang Ama Yumsakation Mit ki Khomjinba Pao tabirasi. Ahanbada Maroi Pao Agartala Press Club da Laisram Somorendra gi chahi chama subama pokomon thorom pangthokre sana khona bagi lamda masigi saknairaba sagol sem bir center na laiki dabada Barak Bili Maitai Convention na awapa phongdorakle Tekhau sangbi sana mahi laisangda sana mahi jenghong bagi thorom pangthokre District Commissioner gi yathang matungina Parijat Hotel and Restaurant matam chupagi oina sil toksinkhre Rahul Kumar Gupta na Kasargi Anoba District Commissioner oina ngarang dagi thopukre Guwahati da lupa crore yangkai mari romgi oigadaba sana keji kuntra teret phagatkre SIR pangthokpagi matungda Mizoram gi voter list gi voter listing nifu taruk hena ming lokthokre amasung Canada, Brazil, Paraguay, Morocco amasung Norway FIFA World Cup gi round of 16 da khongtangjinkre Hauzik mapungoi bapau tabirasi Laisram Somorendra Bard Centenary Celebration Committee amasung Patriotic Writers Forum Tripura State Branch ani nakusamna dunang arang Jungitang Kuntrada Agartala Press Club da Laisram Somorendra gi chahi chama subama pokomon thorom pangthokre thoromaduda Manipur dagi Sahitya Academy Award Sarachan Thiam Nathoiba mithunglen oiki Patriotic Writers Forum Tripura Branch ki President Khetrime Madhavina thorum mapu oiki aduga Sahitya Parishad ki General Secretary Selaibam Khela Mohonna akhanaba mithung oiki Laisram Somorendra gi masunupi anina mahaki sereng pathoktuna haudokiba thoromaduda Patriotic Writers Forum gi Assistant Secretary A Saritna taramna upagi warul piki aduga Celebration Committee gi member Rakesh Nauremna thorom gi nungi oiba warol thambiki thorom aduda Life and Work of Laisram Somorendra haiba hiramda Sarada Laisram Dr. N Nando W. Biramangol amasung Tongbram Amarjitna nainaduna wangangki aroibada kabi Thangjam Rothindra na chair loduna Tripura amasung Manipur gi kabi 19 na sereng pathoki Celebration Committee gi member Mayang Lambam Uttam Kumar na thagatwahi phongdoki aduga thoromadu T Lainana conduct tobiki haina Agartala dagi phangba pawa sina haire Manipur gi mapanda pangthokpasi Tripura sina ahanbani Sida Tripura gi miyam plus khoigi Patriotic Writers Forum Tripura bu nongkai leitana thagaba phongdoksari madam latragadi kanana makhoi khudung yelakani aduna khudung inbagi khongchat ama basi lagli basi makhoi ningsing bani ningsing ba haibasida aikhoi kanano haibasi masak takpagi khongchat aduni aduna koi Assam da oibe Tripura we Bangladesh da oibe lakriba masak nairaba mayam se ngasi makhoi bo khangan ba haibase aikhoi gi duty ni sigi duty ji pakthonu hanabadani akhoi ngasi laksari basi aduna mafam sida Tripura gi miyamna takhel amasung Manipur si sanalaiba Manipur yamna tana thana yadraba mariyam sangna samna lakrabani hairibi lambi se ngasi su leiri tatri haibagi sapchaba khudam maduni ngasi uchari basi Saknairaba Lamdamasigi Sports Organizer, Referee Amasung Mentor oina miyamna Thoidok Hendong Sakhangnaraba Sagolsem Birchandra na Laikidabada Barak Bili Maitai Convention Head Office Lakipuna Thamoisokna awapa phongdorakle Laikhidraba S Birchandra Singha Kumjali Singh aniga maridagi lising aniga taret phauba Barak Bili Maitai Convention gi Founder General Secretary oina thaupuramki aduga Assam Sepak Takraw Association Asta gi Referee Board ki Chairman gi thausu pubirame masigi mathakta mahak Sepak Takraw National Referee All Assam Soccer Futsal Association gi Founder General Secretary amasung Indian Soccer Futsal Federation gi Vice President ki thaudang su pubirame Sepak Takraw Futsal Football amasung sanakhona bagi atei lamdangda chakot thorang gi tamak mahaki maroi ba thaudang sing adubu matam pumbada ningsingduna leihoragani mahakna laikidaba si sanakhona bagi lamdangda menkhatpa ngamlaroi daba mangjaba amani haina convention na phongdorakle Barak Bili Maitai Convention amasung masigi member pumnamakna laikidabagi imung manunggi awabada saruk yazari haina Barak Bili Maitai Convention Head Office Lakhipur Kasargi Publicity Secretary Maitan Kaisangbam Bhupenna paudamlagle
Chahi khudingi pangthokpagum inga thabum sanamahi chenghongbagi thoram Lakhipur khunawda leiba tekhau sangbi sanamahi laisangda luching purel arambam uren luangi lamjing makhada pangthokre salai sei saktuna masung jek teret ki senbung taret lag yaiduna arapa amadi anakpa lamdamdagi lakiba thoniroi kayana sarukja kiba thoromaduda Lining to Sanamahida, Cheng Haiduna Irat Tony Pangtoki Bagaloinana, Minkai Lobagi Thorum Sapangtoki, Liningi Oba, Wahang Pahongi Thoramda, Pato meeting Ambana, Wahang Kayagi Pakum Piki, Thoromasida, Asin Arang Tauyangba, Toksom Biramhon, Silungba Mutum Dinamani, Tengbang Loy, Horongbam Biramhon, Kanguzam Romena Chingba Mioikeana, Achoba Totang Lobiki, Thoramasida, Irat Ison, Irat Biba, Maitam Azit Kumanchana Pangtok Piki Haina, Laisangasigi Publicity Secretary Maiketagi Fongdoragli. Kasar Jila ki District Commissioner ki yathang matungi Parizat Hotel and Restaurant matam chupagi oina sil tausin kre. District Administration ki yathang matungi na police na ngarang hotel asi sil tausin kibani. Kari wakat sing lakpadagi thaurang asi lokat kibano haibagi matangda Kasar Jila ki Additional SP Crime Rajat Kumar Polna paumising da wangang bata mahak na hai chahi na uriba angang ama phagat ki bagaloina na hotel asida Chana Pathap ki wang mada chatharama thodok adugi matangda case register tawkre amasung hotel mapu Dr. JP Das pu phajin kre mahak hauzik judicial custody da lairi matung tabo ina district commissioner gi order matung ina hotel asigi license kakthatle amasung matam chupagi oina hotel asi thingzile haiki जैसा कि आप सबको मालूम है कि पिछले कुछ दिनों में जैसे यहाँ घटना घटा था एक माइनर विक्टिम को रिकवरी यहाँ से हुआ और साथ साथ में जो भी इमोरल एक्टिविटीज़ यहाँ चल रहे थे उसके रिगार्डिंग में जो हमने केस रजिस्टर किया है और जो इस होटल के जो ओनर है उसको डॉक्टर JP दास उसको भी अरेस्ट कर लिया गया है और इसके बाद हमने ये डिस्ट्रिक्ट कमिश्नर ऑफिस में हमने एक रिपोर्ट सबमिट किया और उस रिपोर्ट के चलते सराई एक्ट के अंतर्गत कार्रवाई करते हुए डिस्ट्रिक्ट कमिश्नर सर के ऑर्डर से आज ये होटल परमानेंटली सील कर दिया गया है IAS officer Rahul Kumar Gupta na Kasar Jila ki district commissioner oina ngarang dagi thabak pukre lising ani gataramapan batch ki IAS officer Sri Gupta masigi mamangda South Salmara Mankasar ki district commissioner oina thopuduna lakhibani amaromda Kasar ki district commissioner oina thopu biramba Ayush Garpu Samagra Shiksha Assam Mission ki managing director oina transfer tokre Assam Police ki puarida khwaidagi yamba sana phagatpagi thodok ama oina Guwahati Police na lupa crore yangkhai mari romgi mamal oigataba sana kg 38 Guwahati ki khargulidagi phagat khre thodok asiga mari lainana Maharashtra dagi ni haiba mioi amasu police na phare Lata Sil Police Station ki kangbu amana ngarang ahingda thihumbagi thabak jathabada Maharashtra ki Sangli Jila gi Okhoi Bansot ko mioi ama phakhi mahakna Masagi hakchangi pibam mima nadab adugi kudong saban lauduna yam krabasana sing adu puramani haire Mizoram ki State Election Department na voter list gi voter listing ni putaruka chamaga marputara mathoi gi ming lauthokre haukiba megi tangkundagi June gi tangkunipan phawa chathakiba Special Intensive Revision SIR gi makhada thabakasi paikhat pani haina State asigi Joint Chief Electoral Officer Ethel Rothangpui na phongdokre pawgi likhun matungina lauthokraba sing adugi manungda voter listing kunma thoi jani ga marputara na laikhidabani Lising tarahumdoi ga chamapan ga marputara ni thoina tonganba state natraga mapanda permanent oina hongkraba singni Canada, Brazil, Paraguay, Morocco amasung Norway FIFA World Cup ki round of 16 da khongthangjin khre FIFA World Cup ki round of 32 ki match sing dangarang Paraguay na Germany bu Morocco na Netherlands bu maithian ki aduga ngarang numidang pung tara makhai dagi haukiba match da Norway na Ivory Coast bu goal ani ama na maithian ki FIFA World Cup asigi puarida ahanbo oina lebak ahum USA, Canada amasung Mexico na punna sininaduna ahanbo oina tim nipuni pana saruk yariba sida ngarang mapangal kalaba Germany amasung Netherlands kumba akanba team sing penalty shootout tal maithi hokre hojik phawbada round of 16 da changkraba leibak sing adudi Canada, Brazil, Paraguay, Morocco amasung Norway ni masiga loinana
Canada amasung Morocco July gi tang marida round of 16 gi match amada thengnaragani ngarang nongyai matung pung 2:30 da France ka Sweden ga sanakre ngasi ayuk pung 3:30 da Mexico ga Ecuador ga sanakre aduga ngasi numidang pung 4:30 da England ga Democratic Republic of Congo ga sanaragani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Arobeda maroiba pau amukhanna Agartala Press Club da Laisram Somorendra gi chahi chama subo mapok komon thorom pangthokre Sanakona bagi lamda masigi saknairaba sagol sem birchantrana laikidabada Barak Bili Maitai Convention na awapa phongdorakle Tekhau sangbi sanamahi laisangda sanamahi chenghong bagi tharom pangthokre District Commissioner gi yathang matungina Parijat Hotel and Restaurant matam chupagi oina sil tausinkre Rahul Kumar Gupta na Kasar gi Anoba District Commissioner oina ngarang dagi thopukre Guwahati da lupa crore yangkai mari romgi oigadaba sana keji kuntra teret phagat kre SIR pangthok pagi matungda Mizoram gi voter list gi voter listing ni phutaruk hena ming lokthokre amasung Canada Brazil Paraguay Morocco amasung Norway FIFA World Cup ki round of 16 da khongthangjin kre Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare